Oke, meski nanti kita fokus pergi ke meski, mana ibu kita kira-kira sengaja berpunyai dah, KTV ni, adalah perlu kami itu bukan nak kopi. Terino haibase, kupna khamdaba, habadi apai luhung bamatamda, season bamatamda, luhung bagina kadabui na sanketon season riba, aduga apai stradha karama, hiroi, asinasin bada, samasari sidakari season advase. Luhung bada season advase na yam samna hangatar bada, apai bor kaina bagataiba aniki for the auspiciousness of both the bride and the groom. Koiki yam Mongol oina ba habiti luhung badari ba ekan chandok na ngajak luhung badari ba or kana wa badari ba ki putung pensida that sankirtan not pagi entertainment program nungai na entertainment program na di habiti masih pangthora ka that sankirtan se apagi mahajai ke ham semajai ke tab tega di pangthora ka luhung badari ba pudaman hawda or kana amni Jadi tunggu pensida akai betul kedaba, abdi tu berapa kata kedaba, aduga dasalang ban masindo. Saya kedua Vishnu Iswaram Sanjay Santakaram Bhujagasayanam Patnavam Suresham Ishwanaram Kagana Sadisam Bregavar Swangam Lasmi Kantam Kamalalayanam Yogi Vidyanagam Ande Vishnu Bhavavayaharam Sarvalokaikanaatham Mo Iswaram Sanjay Koina ngasi tawgadoriba thabak asi lui amasung la yamna luna khanba taragadi thabak khudimok section bangam loi haibadi for example aina kumgadoriba pukhi asi yamna lui yana khanba taragadi kumbangam lai phet haibadi son ki kumbangam gadi Thabak khudimok laina khallaga aina tawgadori padam adu phanabu hodagadabni maram aduna ngasi akoina Manipur dagi amuk culture ma top potongan culture ma li aiduna bu kasi top potang lu simna ekul bu ikai kanai adu gumba posak kasi bu ekana maban Manipur da hingle ika masinglik la su asugumba posak ikati ki nat ki olba posak sama ikana nasi su hinna ba honari ba asi pu Manipur ki lingpe dai ba rago sing sana hoi launa pura gumba ikta ba mahum musida na da si pu jokot pada meting pang hoi da waktu ta sugumba Thank you.